ngasi phongkiba tungan manipuri sifongsinga masum thokiba thawdo wathoksingi maruibi i pausing myamna thamjagi ahanbada governor na august 18 assembly session kaukre MLA taragi maraibak minister gi Khutta Leire Manipur legislative assembly gi session kaubu ngamdabigi wathok ama leiramadu ngarang state cabinet na short notice the assembly session kaubi na recommend tawkraba matung governor na ngasi lakli august 18 ayuk pung 13 da normal session oina phamna na busuman tawkre Leba asigi Constitution ki Article 174 Clause 1 ki matukina Governor na mi pharmacy kaubani haina Manipur Legislative Assembly ki Secretary ke megasna notification na mathokre notification na si House ki member khudimak su copy pdf masum state gazette ta phongna na bus khankre short notice ta normal assembly session hive di tarane thu suba Manipur Legislative Assembly ki mari suba session saman tawbusi Manipur handa ki asina han mani masigi sumata ta atop state sing da yamna tana thokpa thawdok sing oiri Yan han session adu yaudana numit nini dagi na humni phawbra notice piraga leba asigi president na thopu order gi matungina gazette ta phongnaga parliament ki session kaukibagi proceeding mayam am lekre makhoi dugi manungda provisional parliament ki mari suba mas manga suba mi phamadu somani tare suba lok sabha gi ani suba mas manga suba session su numit nini khaktam notice piraga normal session oina phamke Nipan suba Lok Sabha ki tare suba session tara suba Lok Sabha ki tara suba session tara humdoi suba Lok Sabha ki tara mathoi suba session amasung tara mari suba Lok Sabha ki marirak mangarak tarurak nipalak mapalak tara nithurak amasung tara ga humdoirak suba mifam su short notice normal session oina phamki haina record singdagi phangi leba asigi president Lok Sabha ki mifam saman tawdringai gi marakta short notice oina numit mari ni dagina numit tarani phawgi manungda parliament ki normal oiba mifam phamkiba mayam amasu yori ahan session yaudana short notice ta numit tarani rom ta matam piraga kaukiba parliament ki mifam singa dudhi provisional parliament ki ani suba session ani suba Lok Sabha ki taratruk suba session ahum suba Lok Sabha ki marirak suba amasum nipalak suba session manga suba Lok Sabha ki tarahumdoi taramari taraga manga amasum taraga truk suba session asina singmane maram aduna handaki atien mamatam gi notice ta assembly session kaubusi parliamentary convention satnaraga lai amaram da handaki mi phamasi maru oina kokijau furuptagi karakpa MLA tarasina assembly session asida saruk yadragadi makhoi makhatana MLA oigadra natragana oiroidra haibado chief minister nongthongpam birena lusingba BJP gi legislators singi Khutta Leire maramdi Manipur Legislative Assembly Rules of Procedures and Conduct of Business ki chapter taraga manga subur yoriba business and bucket of sit in the house and absentee members haibadagi close taru ki matung inani close taru was the member aman assembly session si numit humphuri natragana masidagi hena yaudaba yadi karigumba maana absent oigadaba leiragadi tangai phadabadugi matung ilaga laibak sigi constitution ki article 190 clause 4 gi matung ina suti logadabani parliament natragana state assembly the suti lawba haibs speaker na piba ngamde speaker na suti si edu house ta puthokani amasu members na ayaba pigadabani karigumba matamda ayaba tu pidragadi mak absent oire haina logani house ki members na suti si edu ayaba pi baibasi laingak pairiba minister nongthongmam birena amasu maki masing yamba MLA singame makhoi gi marakta kokijau gi MLA sing adu suti piba sumde haibana sing maram kayamarum phongdok naraklagadi speaker na su suti piba ngamde suti gi yaba leitrabani na makhoi mi pamadu yaudre haina logane masu makhoi gi assembly sit adu hangle haina khudakta lauthok ngame amaramda Manipur gi apunba saktam amasu ngamkhoi thugaina ngak leitana Sirol thokpa amasum kaihaubu wahum kaya maram phongdokiba kokijau kangluptagi karakpa MLA tarahadu gi mathakta house na karamba proceeding lokhatkadagi haibasisu nainaba yabu wapmoide masigi sumathakta state asigi law and order mapung phana collapse tawre hena phongdokiba lawmaker singadugi mathakta su kari thabak lokholakpa yabagi haiba nainabagi tangai phadaba leide hena su pawamana makhatari atopa pawamana Manipura mobile internet thingmagi matam sangdokpagi order thokidaba kuikre anga mathau singdana broadband service lairaba singdana internet thingzalaga thambire Manipura thokliba maite amasum kuki furup ani gi wathok asina maram oiraga haukiba me ahomdigi hauju pawu state asida mobile internet service thingzinduna lakliba sida lainga ki home department na numit mangani khudingi internet ban extension ki order thuklamba da haujikti July 15 gi matungdagi di makhatana order thulakpa thengna khidre adumainama state asida mobile internet service singdi thingjinduna thamli
ꯍꯧꯈꯤꯕ ꯖꯨꯂꯥꯏ 15ꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯀꯃꯤꯁꯅꯔ ꯇꯤ ꯔꯟꯖꯟꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯣꯛꯈꯤꯕ ꯑꯣꯔꯗꯔ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯕ꯭ꯔꯣꯗꯕꯦꯟꯗ ꯏꯟꯇꯔꯅꯦꯠ ꯁꯔꯚꯤꯁꯁꯤꯡ ꯑꯁꯤ ꯁꯔꯚꯤꯁ ꯄ꯭ꯔꯣꯚꯥꯏꯗꯔ ꯑꯃꯁꯨꯡ ꯀꯟꯖꯨꯃꯔꯁꯤꯡꯒ ꯑꯟꯗꯔꯇꯦꯀꯤꯡ ꯑꯃꯃꯝ ꯂꯧꯅꯔꯒ ꯆꯂꯥꯏꯅꯕ ꯍꯣꯠꯅꯅꯕ ꯈꯪꯍꯟꯈꯤ꯫ ꯑꯣꯔꯗꯔ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯌꯔꯇꯦꯜ, ꯖꯤꯑꯣ, BSNL amadi lanai broadband internet service providers singi consumers singa undertaking amamam launaraga internet service pibauki asumna imphal mayul gi mafam singa masum optical fiber na yobu manipur gi tuan district headquarters singa naknaba mapum khrada service providers singi kuthang gi broadband internet service sejinaba ya narabasu mayulamdigi khara high thara leiba fiber cable sing yaudaba leita laira miyoi kya dari tha ahum hena internet sejinaba phanglaktabigi kodong sadaba yamna sauna mengnari haugibu tha ahum lomba sida miyamna makoi gi mobile phone sing research tabu matamna data internet service ki senfam kya su yauna research tawnari bani adubu hairiba senfam si consumer singna adumak mangjabigi fium amada leidi masi consumer sing gi hakmat pani haina submeki kya digi phongdoknarakhiba leikhrabani July 15 gi matungdagi hauju phawbada broadband internet service khaktagi kuthangda internet phangan maramna hana broadband pushinaramdaba imung amadi yumthong kayadasu broadband line samnabagidamak service providers singda masing yamlaba miyamna si thajinaba leptri asumna lamdamasida asabu wathok lanthok oinasu khunai masum setmilon asabu sesing piringagi serasida lairaba lamdamasugi leita laira miyamdagi asabu corporate companies singasin asabu senpam ama peknabigi khudong saba ma pibaga manana thokri isterasigi yumthong kudingda broadband internet service ki khudong saba phangnadabanina online gi kuthangda thabak tawjaba mioi singmasu mai masing tamliba mairoi singdadi hena sauna khudong sada ba mai onhali matam gi matungina mai masing tambagi khongthang asisu online gi kuthangda henwa miyeng sangnarak pamaramna anga mathau yaitong phamdong bamadi khudong saba phangwa mioi khradana internet service piba masum leita laira madi loijing luyata leiba miyamdana tha ahom hena internet service thingjinduna leirakpa asina mairoi sing asigi marakta fawa thongmangnarabigi phibam amada thambiri July 15 da thokiba order adugi matungina broadband internet service sing asi amuhana piba matamda consumer singna social media sing pamdaba madi irang thonbi yabu wapum sing phongdoknaraktana ba madi thagatnadana ba undertaking launari bani aduba asiguma undertaking asi launa social media aran pausandokpa pamdaba furu masal gi marakta nungainaroi de wapum sing phongdoknaba yengba nungaitaba photo amadi video kayamarum thagatnaba singba thawong sing asi haujiksu paksana adu maksa thanari masjid lengak natragana mari leina authority singna IT act natragana undertaking adugi kuthangdagi action lakhotpigi mami hauju hawbi oina uba phangdre wathuk asi matam sana thulaklaba maramna asiguma pamdaba photo video natragana viral loiba post sing sida miyamna su thoina lumna launaraktabigi mami amadi tapna uba phangfi asiguma pipa machine state asida mobile internet service sing asi thingjinduna thambagi mutta ngapung phana hangdoktuna miyamgi phangpom thokpa hak sing adu sapsana phanganbagi tangai phadab lakli Digital India gi matamasida India gi state amaki mobile internet servicing tha ahum hena thingjinduna thamba madi masigi sapsaba worries na hauju phabu purakpa ngamda baibisi lenga asigi asonba oigir henesu miyamna mot pi narakli amaromdana posting mafamda satlu yadabagi suspend tawkhre nawna thokiba posting mafamda satlu yadi haiba NG Robin Gova IAS officer among chief secretary Benit Joshi order ama thoktuna thabaktagi suspend tawkhre Chief Secretary ki orders in high NG Robin si thasi ki taradagi jiribam ki DC wena thawpuna ba August ani da notification thokibane adu api ba matamda thabak join toramda badagi mathangi numit August taraga mathoi order ama amuk thoktuna ma pung kun gi mari gi matam piki adu masida su thabak join toraki da bane saras the mark make the deputy secretary thasi ki taraga ni thuda sirol ama thajilaktuna ma ki transfer amuhana khanabina ba haijar ki balaki bane status da cookie amu maitei sing gi marakta asobu irang leiba maramna cookie na namna taba mapunda maitei officer mangna satpada khudong sadaba masum makpu itatatana transfer thabiba sina maram moiraga thaba ase join tawkhidabane haidi adumaina ma cookie gilam pharaga sataba Imphal West East Bisnupur Thawal Kaksing sing district sing dadi miyam gefana ba thabak tawge haina spungdorakhi adubu mangna jiribam tamna satpada Kangpokpi district khara phawraga satpana mangna satpada khudong sadaba sigi yenglaga helicopter phawu tharang tawduna thamlorabane adubu jiribamgi DC gi post asi IAS nan kadar post ni haiduna helicopter adu cancel torakhibane asumna mahakna lenga ki employee ama oina kyarak hana mathau torakta ba sigi yenglaga
ऑल इंडिया सर्विस रूल 1969 की मखादा माकु थबक सस्पेंड तौखिबने सस्पेंड तौरंगे मनुंग द माक इम्फाल लेगदबने करिगुम अतोप मफम सटकदब लेरबसु मरी लेनेब अथॉरिटी दगी अयाबा लौगदबने हाइदेनसु पाउसित मखाताना फोंदोरकली अतोप पाउमदना सेंटर द पिसिलप कुकी स्टेट की मैप नागा की लम चाउन कोनसिलमदगी नागा सिंग मई हौना साउनारे इंडिया की कोनुंग न्यू दिल्ली थास की तरागा तरत सुसनरिबा कुकी मिलिटेंट्स ग्रुप की लुसिंग सिंगा AK मिश्रना लुसिंग यूनियन होम्स मिनिस्टर की मिहुत कांगबु अमग उनाबदा कुकी लुसिंग सिंग अदुना पिसिलकपा कुकी स्टेट सेमनबगी मैपता नागा सिंग की लम चाउन कोनसिलकपदगी मणिपुर की नागा सिंग मई हौना साउनारे एजेंसी दगी फंगवा पाउसिन मखाताना हाय अगस्त तरागा तरत की वरी सनाबदुदा पिसिन की मैप अदुदा नागा सिंग की लम चाउन कोनसिले हैबा खंगनरकपदगी मणिपुर की नागा सिंग की ख्वाइदगी चाउबुलुप अमा ओइरिबा यूनाइटेड नागा काउंसिल UNC न कुकी सिंग की मयुक्ता अकन वापम कयामरुम फोंदोखिबने लोइनना कुकी सिंग लमदम सिगी पुआरी सेमदोक सादोनब होनरिबा सि लेपदबने करिगुम मखाताना सथरबदि नागा सिंग तुमिना येंगन लैथोक्लोय हैबा वापम सिंग फोंदोरखिबा लेख्रबने अमरमदा NSN IM अमसुम इंडिया गवर्नमेंट अनिगी मरक्ता सथरगलिबा पिस्तो वसी नागा सिंग की तोखाइबा फिराल अमसुम कॉन्स्टिट्यूशन की मतांग यामना यानब पुरक्तबदगी मतम सांग लेप्तुनु लैरुरब मतुंग थासि कुनगा तरुक्तगी मखा सथरब याय हाइना पाउसना मखातारि पाउसना मखाताना हाय NSN IM की मैकेडिगी हौजिक फावबदा वरी सानाबसी करम मतमदगी मखा सथगदगी हैबे सबसाना लेपटॉप परेथ्रि मसिदसु नतना वरी सानाबासिदा इंडिया गवर्नमेंट की इंटरलोक्यूटर ओइना हाफखिबा AK मिश्रासु मणिपुर की वाथोसिदा माय उनसिनखिबना मरम ओइरगा वरी सानाबसि मखा सथबा ngamdana लेरखिबने अदुबु नागालैंड की युमथंगनरिबु मणिपुर कुकी सिंगना तोखाइबा लेंगा तालकपगी असबु वाथो अमा ओइरिंगे की सेरा अस्ते तंगाइ फदना नागागी वरी सानाबसिसु मखा सथनब इंडिया गवर्नमेंट की मेकेडिगी पिखलखिबने सिलखिबने हौखिबा अगस्त तरागा मरित पांथोखिबा नागागी निंगतम नुमिता NSN IM की लुसिंगबा थुंगाले मुइपानुसु नागा सिंग तोखाइबा फिराल मसु कॉन्स्टिट्यूशन की वापम असिदा काइदौनुंग यासनबा तौरै लेबा अमगी मनिंग मखा तंबा हाइबिसिदा फिराल अमसुम कॉन्स्टिट्यूशन हाइबिसि तंगाइ फदना संगदबा यादरबा मसा अमने वापम असि इंडिया की लुसिंगबा सिंगसु मयक सिंगना खंगलिबने मखोइसु असुंबगी दमक लेप्तुना पुना थपक तौमिनबा मथौ ताइ हाइखिबने हनसु पाउसदस फोंदोरक्ली मखासा तरक्पोइना तो पापमना सुसामपुर की मितै लेकाई तरागा निपान की युमसिंग मई थाखिबगी मयुक्त मणिपुर ह्यूमन राइट कमीशन वकलकले मणिपुर यूनिवर्सिटी दा LLM तमलिबी फिल्म सोफिया कवि माहिरुई अमा यावना ओइनाम मीरावती ग लोइदना पिटिशनर सिंग ओइदना मे अहुम दिगी हौरखिबा कंगलु मसेल की लान की मनुंदा सुसामपुर मितै लिसिंग निपान ग सहुंग यांखै रोमना लैरखिबा मितै लेकाई तरागा निपान की युमसिंग मई थादोखिबगी मतंगदा कंप्लेन पिटिशन अमा फाइल तौरखबगी कमीशन लौखतुना ngasi खनखिबगु लोइदना पिटिशन असि रेस्पोंडेंट ओइरिबा चीफ सेक्रेटरी यावना अतोप ऑफिशियल अनिदा पिटिशन कॉपी सिंग यौहननबा डायरेक्शन सिंग पिग्रे रिपोर्ट असि की मतुंगिना मितै लेकाई सिंग अदुदि खुमजमा लेकाई किंगकांगफाई मितै क्रिस्टियन लेकाई खुगा तंपाक मितै लेकाई लैष्णु मितै लेकाई डिफाइलियन माता अमसुम लिंगसिफाई ngathal मारबेंग मंडप लेकाई थेंग्रा लेरक तुइबोंग फामामांग लेकाई बिजों खुनम मोलनोम याइफाकोन मितै लेकाई दि फाइलियंस साइकोट मितै लेकाई ऑल बाजारम सु न्यू बाजार ने हाइरि बोगचिंग असि कमीशन लखतुना खनरगा लोइनना मखाताना खननबगिदमक था असि कुनगे मरिद अमुहन लिस्ट तौनब खनखिबग लोइनना पिटिशन असि कॉपी सिंग चीफ सेक्रेटरी कमिश्नर होम अमसुम MHA की सेक्रेटरी द खुदक यहोननब डायरेक्शन पिखरे पिटिशनर सिंग कमीशन फाइल तौरखिबा मकोई वकता सुसामपुर की मितै लेखाई तरागा निपान लैब युम सिंग पाक्तकना मै थादोखिबा थाउदोक सिंग मतंग बिष्णुपुर अमसुम नंबोल पुलिस स्टेशन तोंगान तोंगान रिपोर्ट सिंग तौबदगी पुलिस स्टेशन अनि एसना केस के रजिस्टर तौदुना लोखटखि अदुमैना ngasi फावबदा केस सिंग सिग मरि लैनबा इन्वेस्टिगेशन की थबा मत सथदबदा नतना केस सिंग असि थाउदोक थोकलिबा मफम सिंग सिबु कोनसिलिबा सुसामपुर पुलिस स्टेशन सु ट्रांसफर तौदरि हाइन स्पुंदोखि अदुगा थोलखिबा लान अदुगी मनुंगसना सुसामपुर लैब नोंमै योनबा दुकान अमदगी नोंमै अमसु मरु सिंग हुरानखिबा थाउदोकसु थोखि हाइन पलखि अकोनबगी वकत असगी मतंगदे नोंमै दुकान असगी मपुना वकलपदगी कमीशन कंप्लेन केस नंबर 4714/3/2023 लखटकी लोइनर अतोप थाउदोकसिंगी मतंगदसु कमीशन तोंगान तोंगान कंप्लेन पिटिशन अहुम लखतुना कॉग्निजेंस लौख्रेन्स फुंदोख्रे कमीशन लखटखिबा कंप्लेन केसिंग अदुगी नंबर ना 4214/0/2023 10614/0/2023 अमसुम केस नंबर 10814/0/2023 ने हाइके
केसिंग असिग मरी लेना चीफ सेक्रेटरी कमिश्नर होम याउन मिनिस्ट्री ऑफ होम अफेयर्स की सेक्रेटरी द नोटिसिंग इशू तौखरे अदुबा हौजिक फावबत हंदकी थोखरिबा थौदोकसिंग अदुगा मरी लेनाबा केसिंग की मताना यूनियन ऑफ इंडिया की माइकैदिगिदि रिपोर्ट अमत पिरकप लेत्रि हाइनसु कमिशन फोंदोकी अदुगा कमिशन लखलबा कंप्लेन केस नंबर 10814/2023 असितदि कंप्लेनेंट सिंगी माइकैदिगी थौदोकसिंग असि थोलक्तुना ह्यूमन राइट मंगनबिगी थबक्ता इंडिजिनस ट्राइबल लीडर्स फोरम ITLF Zomi Revolutionary Army ZRA Kuki National Army KNA amasung Kuki Zau politicians sing yawn officials sing Siena Bra Habidusu Tizen Binava player Toraki Hidensu Paus the Makatana Fotorakli Lushilak point at the end of Pong Tangamayam Tamzaram September Tarutagi 6 work strike Horagani Impulse Harbor Luna Tamnabas of Hogdang Lodi Impal Municipal Corporation Gi Persing Corporation Asina Tataru Henry Kusuman Pitokaba Employees Providence Fund Tabak Hek Sangbadagi Yohan Vidaba Employees State Insurance Corporation ESIC Yohan Vidabalunana Saitara Hena Casual Tabak Wazer Karmasari Singbo Hangduna Lady Corporation Sigi regular sweeper posting the Hapsin Binava Kana Vidaba Kayasin Maramoraga Laklibi September Taruki Ayupung Tarata Avadigi 6 war strikes at Hagan Hana Safai Karmasari Changa Manipur SKSM की President TS Sanatomi की सिरोल मन फोन दोरकली सिरोल सिना है हाउसिंग लेबाक की ओरिबा फिबा मसिदा सिमी सिंगना हिंगदबदी यरक्तब लोइनना फंगनफम थोकलब मखलमतगी सोशल सिक्योरिटी पीबीदबा स्टेट असिगी ओइबा सफाई कर्मचारी कमीशन लिंगिदबा सही तरेत की ममांगदा लेबर डिपार्टमेंट लेपिखिबा मिनिमम वेजेस अदुमा खुसुमन पीबीबा लेबर डिपार्टमेंट असिनसु था तरु खुदिंग हेंगत पिकदबा BDA hengat pidaba kaya sina maram oiduna tangai fadana tanfam masida 6 war strike si sathagadabani swaidi strike asina taliba demand sing phangdriba phaw sathagani Industrial Disputes Act 1947 gi makhada kanglon kaidana sinmi singna demand sing phangnaba wanagani laibak thibadi amicable solution purapa ngamdrabasu industrial immunal da sinmi sing gi right phangdriba phaw thengnana ba union sina sem sagana haidi Sinmi Singi right ki damak sanction gadari bukhongjang asida Sinmi section khudimangnasu mateng pangbiyu loinana khunai miyamnasu tangai fadabani khanbiduna matam kharadandi khudongsawa mayuknarakpada union asibu khoikha linkha thabiganu hainasu siol sina makhatari makasa tarakpuni yamna thajaningai oiba tendakpa pawmana Mizoram gi sairang hariba mafamsiga naknana leiba under construction tawriba railway bridge ama collapse tawrapodigi miyoi 13 lekhidre haidi amasu myampun anoba update ngamina sei haini channel sigi mekedi ki thamjari